Hi mayam, ngasi sidi aigi question and answer gi mayam da thaina aina hai gibdo adugi video ni ado question answer sing anamba yamna manama na yaure aduna aina loina mang paba haidi reply to bangam dragasu manama na bado khara dum khunjarake aduga mayam na question sum yam hangbire yam harawe 40k zu thuna na han yaw dangai do 44k yawgre ayam tin harawe aigi support aibu support tawiriba anegi mayam ai channel yengiba subscribe tawbiba mayam singbo aina hanba laitena thagachari ado question sing se namba yamna hangai se aina chahi wari chama loraga to kadra haiba question se asi yam toina hangeba ado mathang ai adum pitharage ado question sing se adu mana ba yorok sing de adum ai punsalage ko haidi maming matha kai gumba soiba yawnaraga su mayam ado mangun haibiro ahamba gi se somiom 8352 hai 40k gidamakta congratulations thank you jegi wari se ming se kamaina thon khibano wari liba misak ama oige haibagi kari maramdagi oikibano che ai se sigi gano wari channel se ai gi sudum oiningba gitanjali gi story haina ju khanghaningba adaida atopa kari isige khoki je na mana storytelling kain haibisi ju yamthina cliche oye duduna something haide ai gi ming yauraga mayam da wari ne haibase kai dawsige na ai gi husband ga khoini na sum khanabada phare nang amadu na nang gi ama channel du na gitanjali laishram na hairabani na sida na gitanjali story time na hairase na khanagibne aduga wari libase ai asengbadi aina hausagibnate ai gi husband na nang wari ai se wari libe am hai mayam na society sum punba khotpa mayam na wari libe am hai aduduna na wari libe se kadobagi nang na dagi ai je Mr. Bolin na ina jo he hai bane masi yam na ma wona gam inspire to ki bai tare magi wari khuli ai gi style ju ma wona gi kha ina tambane ba magi wari khuli dagi matam jana koi ka details macha minuscule details hapdo hai sida ma kumdhare e sidagi haina phamdagi car setto smaina lingi kaina ga habda mana ga libe je mita ga sangsang na ubasada adumai gi adugi wakhan da tawraga ina ai gi nupa da adagi ai husband da adagi imanabi sai leba sing sida wari liba sida ai nupa sin nang wari liba da to kam haido nang ka do bino wari lidri do bo aduga asing wari se swam thoi je nang ta liba di tawda khola da na tawdagi ai je hamada astale harame dagi man ai nang wari soina liba haudo be aroi na mana ai green screen ga laudana laidana adagi di tripod ka laidana khotna tawraga namfu da mana asing bani namfu da mana ai je wari liba haubi gibane ai de hauhan gibane ba che maitai gi traditional dress amukta setpira odi sepira adi yam nungai gani aidi che gi channel animak loina yengjai yamna nungai jai che sina white co melody wari libada traditional dress set pa hai se ai mari leina dabra handi khale ai gi ama lifestyle gi ai channel ladi ai adum mai occasion thopada adum ai maitai gi dress ai set ba yaude adum set chai adubu wari libada di phammaga libani na phi ga do ilaga liba do yamna uncomfortable oi haidi phi do nan thaba ko thaba to bo khotpa ado wari tabani na dress di adu kimat haidi adu ga kitang connect to daba male adu waro wi be ko number 1 da chichegi family intro ai family intro se gitanjali laishram haina channel ama leibane ai lifestyle ai icha ani nupi ama lei nupa ama lei ai husband adu singi loina mak matang da loina mak yawbone mayam adu check out to biyo sigi wari sidana family gi matang da kaya haptre ai se second da hauzik kai da lei no hauzik se ai california da ai yuji ki lifestyle gi channel do yenga ga di mayam na dum hena khangbira ga ne ai ai haidi kamaina la ga legi khotki habdo ai aduga nine khwai pamjaba insang kai no ai khwai pamjaba di yongcha gi romba saring thongba and nene ke husband do kai professional wari ta ba yam nungai full support thank you ai gi husband se software engineer ne ado masi google la thabak tawe hamba ma facebook taw tawrame aduga mu google da mu tawe adu ai gi lifestyle gi channel gi tanjri laishram da loina mag yawbane adu mu yingbiyo ichen laishram 5647 hai chegi wari se yam nungai chegi family utpiro ai family adum mana haidi ai family jing do hoi photo bo thapam ge family just like da ado ai moi gi video kai sing do di ai gitanjri laishram do check out do biyo ado valid o3 na hai se chegi wari se taraga adum tumme ai su wari ta tumba yam kalle aduna thank you adagi sina boss ko maring podcast to biro hydro sister podcast ka sidi yamna
what lida haidi is 44k katangai da haywai ko 100 ka yobungam ngamrenge aduga podcast ki jamu khange huji huji sigi wari libagi kano se amtang full loina floor sat amtang chat khige na do hana khalli adagi miyam tamwal di habra konom haidi 3802 che se kai lamdagi no manipur da pakna tholok tabro che cha jin class kya karage manipur se ai last time 2019 da tholakhi ai gi naunu pilu hongwagi adagi tholaktri ado hantak thoke na tawbune do visa stamping gi slot phangda dana thoktre ai gi cha nupi ahanduna class 4 kare aduga nupa macha adomaduna class 1 kare adagi naurem franklin na haire se paranormal gumba wari tabasina akhoi gi life da paranormal activity attract tawba jatla karisu kiri babu di laite adubu masi negative energy gumba attract tawba jatla somgi mod amukta phongdok piu by the way very nice story had never missed any of them paranormal ki wari tawraga paranormal attract tawba hai oi kai adun oi de hai aina liri mayam je aina hana but mayam namdana hala mane na liri paranormal mayam je sidi just kano ne mi amada thoi hena tambagi wane do but gumba sanaruroba aduga phataba black magic gumba tawraga di hoi adugumba di jangba dugumba gi negative energy attract tawba gumba waramba de ai do paranormal li wari taraga negative energy attract tawi haibadu di tawdaba male ai gi wakhanda de nanau purai mom 4410 che horror na khara toihalla o wari libada please horror se wari je asengba thokpa wari sing se khara phangba wai aduna dagi mu horror libada ai sui thanda mu khangdana heart attack tawdana sikdobogi yam yawrom dore aduna wari ne ina isana khangna liraga sui thanda mu khangdoi ni ko yomda makhon ko ka tholakpada wakhar ga je chaka je swai lo bai thanda ga leraga wari liri ngai da aduna aduga kai gumba nungai ba haidi kai haidi proof ka laiba dagi mayam gi interview to khibagi laiba khotpa du gumba lairagadi adum hapcharake natragadi wari do asengma natragadi ai suli batan banina adum horror gi loina mag adum liba ngam drasu mara marakta de dum lijarake christina sharma na harai se congratulations che tanjali channel amadubudi compulsory comment hekta pininge ado si channel sida di wari ta gai ta thok loiraga hektam monda nungai na tumga hekta lairame do na comment se ipp dre question se kai hangdoino khangdremi next wari do yaragadi bhutnupi mabuk phatabi lairi o yagadra libiro o yagadra laitrusu adum sajelaga libiro sajelaga liuzini ne phara mu tagre ni wari do losanbam haitadana haidi wari se kamaina losandono khangdana adum wari do no hai tha mali li de kamai tawdoino ba jenny firembam 177 na hangise chegi husband ga kamaina thengna khibano haibedo haibiro ma ga iga se kanoda 2002 da thengna gibane diwali gi mai yeng lakpada haitare ne diwali gi mai yeng lakpasida mana lambi da jatpa ngai da khoi ngai na koi dagi kolop ki lesabi mayam uripoki lai khorembi kano gi overbis ki hek makha gi da leibane khoi yumse da phamaga koi mayam dai lesabi mayam se phamaga dum mai yeng bagi bomla thapi khopagi lai ngai da mana mama na bazinga zum mai yeng boino koi blakpa ada ma ga ga se dai na thengna gi bane michana gi bane kai dare congratulations che yam thuna 400k yobo oirasuno oijarage chegi wari libase tabasu yamna nungai chegi wari khuding su loina tajai ado horror haunted house ki wari gumbana hena tajaninge ado chena horror gi wari libagi da makada paba taba matamda yamna chikpa matam dana hena oiramgani ado paringai marakta natra wari paba loiraga wakhalda akiba phawba yawbra paringai dadi wa yawde aduga liba loira kanda di kitang amumu kiba phawre amumu haidi to be truth amumu kiba di amumu phawre aisu nangmai rakpam John Silla 1953 ise gi pam husband gi yum ise amadi tamu gi profession angangani ches kaya tame manipur da karam kanda tholakani manipur se next year gi amu plan da mu laikhre matbang dong tholake tawdo manipur da irang tawba lan tawdo da tholakko yagidre ai gi ipam na uripok lai khorembi dagi ai gi husband gi mayum na thangoi ban sinam lai kai dane adegi sina Daniel Salam 2177
Sena crew oiringaida khwaidagi pamjaba crew ama oibagi chawthokchaba asi kai oihige crew ama oibagi aina chawthok chagiba hairagadi loimak chawthoksai haigare haidi matamduda yam angang oina su thabak tawgi aise aduduna aingonda atopa international ja chatpase aigi khare nungai jabi oigi ahamba foreign country ga paibase adagi atopa celebrity ga mayam thengnaba kano manungda flight manungda adagi imanabi mayam makhan imanaba makhan thengnagiba khotpa adagi hotel 5-star hotels gumda layover laira khotlaga how bachadana taw khotpa jam nungai jaki aigi adagi rose longjam cha ahan bada congratulations che you deserve more thank you chegi haina daba habit amta haibiyo yahu ngan hagot pa yam haina yahu tengan maminina. Hi sister, I am your die-hard fan. Hi Sweta Thaudam. The question that I want to ask you is, are you going to settle there for the rest of your life? And what is the most favorite type of story that you want to narrate to us, like missing, murder, or ghost story? I die-hard fan. Hi, yam tina harawe Sweta. Sidaida like say, how's kidi kanon move to wagi plan like this. Sida like thagi gena di khali moina tanthorok tri bawba id visa lai report lai gena khali ado aina yamna nungai ba mayam da wari libda ani khoi nungai jaba haibe se kano je mysterious oiba aduga this khoi mi mangki bagi disappearance gumba aduga kano ga mysterious oiba wari se yam nungai liba adu asengba hari crime gumba thuki base wari se engonda kitang su nungai de aduga anamba khoi gi serial killer gumba crime gi tawba liba se hujikan de youtube da hekta kano la warning la haidi nangi kano jing se atopi mi haidi atopa content nangi content sing se hilo na mageng ba yade khote haiba wahai wata adu season khot le lakpanna aduga ghost ki wari su kayam kanan hena nungai badi oide hoi adu live budi live ghost ki story je once aina flow do khangagadi adu aina mo hena nungai ba hairagadi disappearance aduga mysterious oiba wari se asi jam nungai jai ngonda. Pratima Devi Laishram, congratulations che wari liba lepi kinu internet search tauraga paba wari dagi chegi mit khappa liba wari taba nungai yengo su nungai thank you so much I mit che mayam khape do ai kadi upai lai mit se dry waram na dum khapninge do khapono ju yade adu no upai lai te dum mit khappa se dum mayam do ina dum wari dum tabiro adaga wari se ai se chama wari chama loraga to ke na khanbane do mayam gi request ha mayam na support toba tabadagi ngami phawdi ai continue tawrage haina ai selepchare asina khundrak pam helabi id flight attendant se yam pamjai do family na yam lairaba oibanina oibadi phangdong mande free da lairadi haibira o image hana crew oirame haibida khitang da oirasu khangangani haina khangjabani cabin crew oiba changbada paisa kaisu da kata de kaino aina changiba matamda ai kaino paisa mung da kata de moigi interview do chango nangi haina kanu moina phajana nang perform tawro moina khallani khallaga plane ticket su moina dum tharakpani de moina ada laibado stipend pi gi khoingi matamda di stipend tha da lising nipan mapan la kano ma pi training 3 months ki training tawbuda aduga hostel kai bara nungra di khona thijarani thiraga imanabi aduda lakpa singduga punsan minaraga room do share tawraga 3 months di stipend do na kona na badum pira legi adu hegloibaga pai ba horopada dum paisa duna dum tawgi aina paisa tingmagi di leite adu khangde na tongana moi aviation gi industry tongninge khulinge na hairagadi aduna mung tongan khare do aina tawu matamda di ai paisa tem ka ting iche sanjoy moita iche nang youtube nataba topa kai thabak tawge YouTube ta ba thabak taw de wari liba lep tabni ai house minister wari aina khoi finance house ki garo yum gi minister wari sun thabak achawam tawri tolo pangda thaba ma chegi wari se tabada yamna nungai chegi piroiba icha sing utpiro o hai jina huiremna ada aina photo jeng je photo oina hapage doga video oina di Gitanjali Laishram gi YouTube channel da oina yengbiro mayamna. Congratulations, my favorite channel all the time. Conjuring do amata hapir o film ga interview dagi da khara khetnai. Conjuring gi se aina di ama ahau bagi ama di hap khrabane moigi haurok bagi na americano ado yenge ai nong ma haidi wari se phajana ai magi wari se phajana khangdri da nai phajana thigala kan dai hapak pa yabrenge nong ma
Chegi wari se aidi medicine oina tasengna ado wari chama matungda wari lepagi hairakpado asengbagi leppidoira leppigano che we miss you a lot sina Surbina Laurembam hai Surbina Laurembam aise wari chama matungda leppagena khalambane ado lepchararoi aidi angamba matamda hapta amda anirakti hapkena khale kaigumba ngamdragana hapta amda muktang oiso hapage de ai adudi khanjare Sese hauzik kadawaida segi kai chahi kya surage sahi hanga kano me chahi to hanga kano haimni minoi bo hauzik pudi aina ai kai huzi California gi San Jose hariba mafam sida lai huse dagi anjan chahong naw chegi wari taraga phi saradi yamna nungai chegi I step se sembro natraga nature giro yam phajai mamik se o phi saraga tab nungai ai I step haise kano mithup se oidoro mithup se semba nate nature ni aduga amumu kano di happy koi I tape haina muji thokpane hujikan thaina angangaina solute pandap nabdo adugi type toba yam kera akanda di adugumba happy natradi mitse aisu mithup se hapsira na khalini kangde manipur thoglaga tang yenge Priscilla Tongbram wari liba lepkino hayeng wai phau adum liba adum tajage ngamba oijage kuina wari liba ngamba oijage adum yamna matam yam changba ingonda tawbusida ina hekta dagi haksang ngamhaudradi hekta ngamhaude aduna aise commitment pi bangamdana to ena hairambane do mayamgi support tagi aise to orage continue tawrage aduga toina hapangamdragasu ai haptam dadi ama di soidana ngamnabadi tum hapnaba tawjarake Jessia 24 Chegi family se matam pumba harau nungai yaifaba ta oyuko nada yekta boybiyo aidi Jessi yam nungsiye thank you so much for your love Sina cool cash hai congratulations on reaching 4K family thank you itai mana ngasi phaw wari lirakpada itai manana wari liba loirak kanda ahing tumba kiba yaubra yauradi karamba wari na kiba oidoino kiraga hing tumba yade khote kaina bodi adudi yaude haidi wari do aina libani na aina thijal homjala kanda hoi liba loirak paida kitang nuai ta bodi phawe do hing tumba yada bkhota bodi taude aduga aina huju phawali rapada khara aingonda yamna disturbing oigi ba wari se dear David ki wari do adu kitang disturbing oigi aingonda Julie 11 Hari say, Che, it's actually not a question but a humble request. Please worry liba topi kino. We understand the responsibility of a wife and a mother of two and the chores and all. It might be hard to manage all the time. Please, please don't forget that chegi worry sina ay gumba kayagi awa potha halini haibase nahagi chegi nangi chegi neret style. Yam unique oi taba yam nungai atopa manade aduna chegi wari notification lakpada momon nokale even though a rough day oh thank you so much tasengna chi this channel is my favorite YT channel love you and full of support thank you Julie so much for supporting me I'm harawe I'm so touched I appreciate all the love you guys are giving me wari se hoy ai haido ai wari se continue to rage mane mayam support do keep on supporting me Twinkle wang khairembam hai rakpam wang khairakpam California da citizen all adoira yum da la aroidara video amadu da hai badudi ta khare moina chatlona talaktri phau hai ki bedo do husband family khuding members khudingi California moigi US is citizen on basam na lui hata ai line hata on be yade matam kuina chahi tara kun kunthra haina changbusu yawe adoduna akoina leriba visa sida budi moigi green card ki budi apply tawre ado karam kanda phangani habedi khangde maybe thauna budi moigi citizen ne sida poponi na mana heng chahi try pan suraga magi visa na halaga mana on sponsor tawbra hisu khangam dre adoduna hoji phobudi akoi kano citizen nate video duda haiba ma adu chamana en haido tan ribokti lairani adu tala kanda mu du ki kona mu future gi huji khogdi kaim khande di present dum ai gi moto di live life in the present ne duna do present da lairi hedune sorry si gi wari loina tai wari thagalak pasu repeat tawraga ta basu yaure
ado wari chama suraga lepki haibado lepki no haina request tawjari hoi ai mayam gi request gi mayam gi nusibadagi hoi ai wari chama loiraga toke na khalamado ai tokjararoige mayam gi sigi answer ji ma clear oinarasi moirang them mathoi ba moirang चे से हौजिक चही कयामुक सुरगे कई लमदगी नो चे से चही कया सुरकपदा युम पानगे अमेरिका दा करम कांदा लेगिनो चे गा साइगा करम कांदा कमाइना खंगै नो वरी मथे गम तलिबिरो बो समलबना ऐसे आई इपामदी रिपोर्ट लाई खुरेम बिदैने दो आईगी बाबा होय ममा होय असेंबदी सुनुसिफाई ने ना हाइबदो मोइदगिने दो उरिपोक त खोइसे होंगलगा लेगिबने अदुना आई इपाम पुजिपुदी उरिपोक त ओइरे आई दोगा थंगमाइबन सिनाम लेकाइदा युम पानबने अदो अमेरिका से 2015 दा लाखिबने खोइसे अदो मागा खंगनबा जैना हाइगिबदो दिवाली निमिता मै येंग लाकपदा हेक्ता मैगी मंगांदा खोइनि मिचाना रग खंगनगिबने अदगिसना एलिनो ओइनाम हाइबो माले एलिनो ओइनाम हाइबो माले एलिन ओइनाम हाइबा हेलो एपिसोड 100 यौसला अबनिना ब्रेक लौगे दी हाइरक अनि दो यारदी मंथली दा ट्वाइस थगल अदी नुंगाइगनी मणिपुर कम कांदा लाकनी फैन मीट अमा तौसे लाअदी फैन मीट से तौबा याय तौसे आई मणिपुर दा नेक्स्ट से थोलके खले दो आइना थोलक तोइसे यामना तेनबा मतम खक त थोलखिनी एदी इचा मगी मोय अनि मोयगी विंटर ब्रेक दा थोकलके ना खले थामुक या सांगब्रा थामुक ने मुक्तंग दी थोल कनी अदुदा कईगुंबा मतंग चारगदी सोइदनमकी फैन मीट अमा इसे तौनिंगे सोइदनमकी तौसे जोजो na hai say what is your level or limit of withstanding spices level 1 da 2 morok 3 morok morok amade na ngamde da kai de 2 morok no asang boy ga di ani ga di changamni adada di angang budu di amade hena changamde ai the user pj7vv something ije gi wari hobadagi na loiba loina tai atopa channel da su loina yenga yamna nungai leptana wari adum happy aduga USA da thabak tawbagi matang da khara suggest tawbiyo US thabak tawbagi matang se ai husband do ai hantak ti soirmagi pharaga nongmai gun point da ai ma pharaga aduga gun point da di sofa karo da chair am da kisalaga soira namakane aina kuirabane haiba mangonda masina adum sangde na adum hoi haraga hekta tanja sa hauda bai da sangda bai da ohigiba adun hantak ti soira magi ai gun point da man na ina namaga haila ani di visa makhan ai haidi ai ju khara budi haipe budi khange no ga sumana haibu na hen na ek singani ai soida ta holage sina sana hanbi ningom nong thongbam hai aina haijaning badi adom na wari liba dasu yum thugairaga family tumna hat pa phau yawe aduna adomgi laifam do crime amta laitabara yum do cheksinna sabara kamai tawge sini hangjaning lise wari tabada pangki da kire hoi aina liba wari singja namana crime thoe khole hana thokibagi thawdoki wari ngantane ado aina laiba mafam se adum khara kanu tawe khara phaba neighbor haitare ne ado adi aphaba neighbor da su adum crime thok tabana te aduna section lay aduna koi isu CCTV adagi ring camera room da bu pale khole adu duga nungtigi su adum haidi laida khoiram jai haidi asoi ngam yohon bidaba haina adu yamna phai haidana yamna phati haidana su crime tho haidi thokani haiba leibana te adagi yam aphaba mafam ne na khalaga su crime am thokpagi mayam aina su haidi khoidagi ina khunba top notch family da laikai da neighborhood da leiraga crime chauchauga phataba mayam thokbusu adum lei aduna leibaki na tamambagi matung ina haitare ne crime do yum do jo yari makhai di section adum leijare khoiso linthoi khomra congratulations chegi wari video loina tajai yengjai ado che cabin crew oibagi khara hairamo che se cabin crew oirake hairaga high grade se hauzik oidrasu aina cabin crew oibagi high se class 12 loiraga aise hotel management hana tawrame kolkata da ada hotel management tawbasida adogi hotel management gi da yauriba professions engonda pamdaba haitare ne dum pamdabadagi tamningre na isi tok thoye doga JDWS ki interview ma lak ba dia online apply tawba online matam du da di online apply tawnarame online da agi
husband matam do na gi boyfriend hai tam le ma se mana aina apply tawsalaga magi kanu adu matam da internet ka ju koi gi cyber cafe da jang da di ya de du ga ma di engineering tawbani na mana adum haidi ma internet access oi bani na aina haina JWS ki interview aham da ise dekan da changi dekan da changwa matam da aise khalakti last round da ai gi height che sudi hena dekan da khanbirakte matam da dekan se loraga kingfisher mu on gi bum tawbune adagi aise thawai am noi dre du gi mi to halakpada aise kaptana yumda smaina atopa khoi gi wa ngang ba khopada soi watli kholi hargadi adi improve to do yam lai do moina height su de ko ti harak poda aise amna nungai adi am tina kamaina improve to do no aise thanna yam nungai jagi de kaptana kotana taw khri dagi yum dai su baba hoina mama hoina adain khaim khalunu kholino nangi lebak ta tam da toini nangi oyu haba ma laksani khorakani aina taw haina be positive aina dum haibire e dagi di aise hoi phare da na dai sum lairaga friend da su aise dum moi gi grooming gi kari gi khara dum tamamme adu matum tamam du su adum haidi tha ama bu pha gi de aina adagi JWS ki amuk hana de JWS ki khabar da adum advertisement tawra me JWS ki cabin crew gi online apply to kholo du tawro da tawro je tharo kholo na adagi na online apply tawre adagi photo ki scan tawra ga hape aduga interview gi call lak pasi so ai tumaga prepare kam da tawdi nungthin gi kada tumaga le ngai sida da sina phone tawraga nei nang ngasi interview leibane nang kano chaloi sineba ina kari gi interview na hai da JWS ki leibane nang kano ayuk ngan kano dagi pung mari da loini haibani sini aduga man hairai sina baru makhai dai da hairaba ma su nang sai check tawdaba check tawda ga ise kodak tam phi hong to e do hong to ga mai formal chalo na formal se chalaga chelaga interview ai si yauraga mi chathuk muk lai no mi to mi chathuk muk la ga hari am yu ya me phajaba wang mayang adagi di notice sa da phajaba ma'am lai adagi ai sina yang kang ga khong ji pick up aga sain hai ma si ju oiroi da kana khalle khandok do adum kam hadi khandre na je kana de na dum lai kai gumba sidaga muka khandradi katari mo ise mukha ai je mo apply to ba katari se mu lak ba interview gi katari sina mumbai da la on harak ba aduna do mumbai do mu chalaga mu katari da dum tawrage da na khalamme adagi changa kanda first round da yauraga moi height nung go loi on badu da ise aham da height da khan na torokone do height yarme adi aigi oyo na aigi tamamba hai tare ne adagi yar kanda second round sina presentation hadi ngang ba khot ba karamaina hadi hindi ngang ba haibra khopra aina hai khotle do hindi khara ngangon hindi khara ngang hale adagi mu khoi train thoi adu ge tamde khoi kuntha mu khale mu second round je final round da kono ta hole moina question nama khoi gi aigi best friend gi matang da hairaga adagi di natraga na passenger amana sumaina hairaga matam da karamaina khumni khotne na adaina hangi adaida aisu khumma kanda koi trying thoi ko na moina trying thoi khale trying thoi je ne sigi batch 155 se oyo ne na khoi da hairi ada khoi je 155 se gi pulap khalaga trying thoi Delhi de gi trying thoi aina pi bisna kolkata de gi trying thoi Chennai Mumbai de gi loina trying thoi khalak pasing sina 155 batch oi ne ba 158 hai ba 158 batch ne ba je ada ida khale duga trying thoi sida notice ta ikitang yaure aiga adu atop pasing di Bengali ngata oina yaure Punjabi ani ne Bengali ne toraga aina notice khoi gi notice ai thanda khalaga khara leiraga dum moina plane ticket thare Mumbai da training tawraga tha ahum noira kan training matam da yam wai lai yam pahale DGCA ki matam da lai ke pa da khwa mama lai se hinga tum da kai pai nungju nungai lange hadi freedom phangbai adu loiraga dum pai ba hogore Mumbai da khara pairame matam khara Mumbai de pairaga Kolkata base ta mu pairame aduga Delhi da pairaga aduga haidi aduga US sa honga anena tokpane to kanda Madeline pregnant oi bidagi ma po ga muk sida lakpane wari sam sangmale du samlapna dum haijare ko na sina kanau 84 87 wari yam nungai bane na atop pada share to bada wari duration se yam sangmale harak pa yawe aduna aigi oinadi amuktang da wari loisan bado pamjai adubu chegi viewer ama di subscriber yam khatna ba wari yam sangkhadi part ani thokna thakpa thangdong chaba oibada male aduga 50k da giveaway ama tokthokse wari se loisli khadi loisan haninge
ꯀꯔꯤꯒꯤꯅꯣꯗ ꯑꯩꯁꯨ ꯊꯥꯏꯅ ꯃꯤ ꯑꯇꯣꯞꯄꯒꯤ ꯋꯥꯔꯤ ꯇꯥꯕ ꯃꯇꯝꯗ ꯋꯥꯔꯤ ꯂꯣꯏꯁꯟꯗꯕꯤꯗ ꯄꯥꯔꯠ 2 ꯀ ꯍꯥꯏꯔꯒ ꯅꯣꯡꯃ ꯀꯥꯜꯂꯒ ꯍꯥꯄꯛꯄꯗꯣ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯗꯨꯅ ꯋꯥꯔꯤꯁꯦ ꯂꯤꯈ꯭ꯔꯒꯗꯤ ꯂꯣꯏꯁꯟꯅꯕ ꯐꯣꯛ ꯍꯥꯏꯗꯤ ꯑꯩꯅ ꯂꯤꯅꯤꯡꯉꯦ ꯑꯗꯨ ꯀꯔꯤ ꯑꯝꯗꯨ ꯃꯌꯥꯝꯒꯤ ꯔꯤꯀ꯭ꯋꯦꯁꯅꯦ ꯋꯥꯔꯤꯗꯨꯕꯨꯗꯤ ꯄꯨꯂꯞ ꯂꯣꯏꯁꯟꯗ꯭ꯔꯁꯨ ꯅꯣꯏꯅ ꯃꯔꯛꯇ ꯊꯠꯂꯒ ꯁꯥꯡꯃꯜꯂꯦ ꯁꯥꯡꯗꯕꯤꯗ ꯍꯥꯞꯄꯣꯅ ꯃꯌꯥꯝꯅ ꯍꯥꯏꯔꯒꯗꯤ ꯑꯩ ꯑꯗꯨꯝ ꯑꯗꯨꯅꯕꯨ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯂꯥꯏꯔꯅꯤ ꯀꯩꯒꯤꯅꯣꯗ ꯍꯞꯇꯥ ꯑꯃꯗ ꯋꯥꯔꯤ 3ꯂꯛ ꯊꯥꯒꯠꯂꯛꯑꯦ ꯃꯩ ꯊꯥꯒꯠꯂꯛꯑꯦ ꯍꯥꯏꯕꯗꯣ ꯇꯥꯔꯅꯤ ꯄꯨꯡ ꯑꯃꯒꯤ ꯋꯥꯔꯤ ꯁꯨꯖꯜꯂꯛꯑꯗꯤ ꯄꯨꯡꯈꯥꯏ ꯑꯃꯈꯛꯇꯪꯈꯛ ꯂꯤꯔꯒ ꯍꯥꯏꯗꯤ ꯇꯨ ꯕꯤ ꯀꯟꯇꯤꯅ꯭ꯌꯨ ꯍꯥꯏꯔꯒ ꯄꯨꯡꯈꯥꯏꯗꯨꯅ ꯑꯃꯨꯛ ꯅꯦꯛꯁ ꯗꯦ ꯑꯣꯔ ꯑꯥꯐꯇꯔ 2 daysꯒꯨꯝꯕ ꯍꯥꯞꯄꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯅꯤ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯍꯥꯏꯕꯤꯔꯝꯃꯣ ꯋꯥꯔꯤꯁꯦ ꯑꯃꯨꯛꯇꯪꯗ ꯂꯣꯏꯁꯟꯁꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯄꯥꯔꯠ 1 ꯄꯥꯔꯠ 2 ꯍꯥꯏꯅ ꯈꯥꯏꯗꯣꯛꯑꯒ ꯊꯥꯒꯠꯁꯤꯔꯥ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝꯒꯤ ꯁꯖꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯦꯖꯣꯔꯤꯇꯤꯒꯤ ꯑꯄꯥꯝꯕ ꯑꯣꯏꯅ ꯑꯩ ꯇꯧꯖꯔꯒꯦ ꯁꯨꯔꯖ ꯁꯟꯖꯤꯇꯥ ꯆꯦꯁꯦ ꯂꯩꯁꯥꯔꯤꯉꯩꯗ ꯅꯨꯄꯥ ꯀꯌꯥꯝ ꯀꯣꯏꯔꯛꯀꯦ ꯑꯁꯦꯡꯕ ꯍꯥꯏꯕꯤꯔꯛꯑꯣ ꯁꯤꯅꯦ 누pa amta koyak teda kana ni nupa no nupa kyam koyak kya ise ai gi se da thabak California da thabak tawbagi company na accommodation di pi roi hai atai di loina yare ada accommodation gi matang se rent ki kai gi matang dano samlapna haibirammo aduga kayam tangba hongbagi matang dasu hek mi amana nauna thabaki lakpa matamda accommodation si kamaina tawge haibado if the company duna pi daba taragadi California ki accommodation je kaya pigande US da kaigumba noina la e yar bhai thabak tawba lakpa matamje aina ngasi phobadadi accommodation pi bse tade aduga California gi mafam da su matung ile hadi khoina laiba Bay Area haise sise khoigi software engineer mayam adega no gi demand yamna wangbagi rent se yam tange one bedroom da 2000 US dollar hena 2300 US dollar adadi 1000 is like 1000 US dollar se 80k bongne adadi mai pasalo lakh ani makhai haitare ne adumaina ga pi one bedroom da bho adagi adagi khara arapa mafam da oiragadi karigumba California oiragasu kitam arapa mi am ta da mafam da oiragadi amusu hongna mu phangni koina thaina Austin da leiba matam da Texas Austin je moi je tax free state chu oi aduga adum leiba da honge handi 1000 na adum 1000 US dollar da adum one bedroom hadi one bedroom dining living kitchen phange adu sidadi adogi one room sida daina phangge haragadi aina haido 2300 US dollars je sina minimum ne 1000 US dollars sina 80,000 rupees mokne aduna adum khara tange haitare ni size da laibase adoga yum jisu just yum macha am khakta hojikti million ani gi maya da loina lei aduga school ga khara pharadi million ani haiju ka sunate mayam na da saida millionaire oirasu yum apatagi millionaire oido da ina hainai size US khoigi khone laiba Bay Area se aduga topa mafam atopa state na yam maman yam hongna yum jingje ekta khoigi achau ba mathak makha ga taw phaja ba haidi phange ado mafam do nungai ba mafam do gi haitare ne khoi sigi Bay Area sina pura weather su nungai adagi Asian ju yam tabani na chaba thakpa da su adum loina mane aduduna noigi company duna pidragadi nasana di kano thijabatai ado sei hojikan di share room na su leire mayam sina dum Facebook da karikrak da Craigslist da dum hapane room share tawbagi female partner pami adu pami male partner pami adu pami na du gum da su chalaga room share ma dumaina paisa puthoknaraga tawba adu gum su yamna adum leibane aduna karamba mafam da hana nangse thadoino haibado adu hana khangdoga du area du gi matungina rent ki list adu internet da dum phangbane Konsam Mary Korean USA thabak tawbagi tips khara haibiyo che US thabak tawba haise number 1 visa ma yam dakar tai visa yaudadi khong thanjang ba buya roi moi silam sida ado visa si ju yamna phangbada wai student visa haina ama lei handi J visa na aduna khoi gi master gu matam ningba khotningba angang ke mem tawbagi adagi H1 visa haisina khoi gi husband jinga noi dana hoine tawriba sijina khoi la isina H1 visa ama leire adagi mo L1 visa na mo company na thaba jahi manga gi thaba aduguma visa amaga lei aduga H1 sina adum every 3 years adum renew tawraga adum green card phangdre bodom leiba yaba adugumbane adagi mo B1 B2 na mo tourist visa lei aduna 6 months gumba leiba yaba 6 months matungda amu hallaga jahi ama leraga mo 6 months gumba la aga leiba yaba adugumba visa makhan yam lei aduduna US
lake haragadi thabak tawboina lake haragadi US ki company da sponsor tawba India da laiba company ma da hana tawbiro aduga moi da US da laknaba H1B natraga L1 gi visa sponsor ta holo sponsor ta holaga adu da moina sponsor noi khal akanda adu da mafam do la akanda la aga laidoini adegi student na mai engineering loraga master gu matamge makhatam ge haragadi moi gi J visa hana laibani aduga exam ma di thabane kanom kawbane se kawre adu ma tharaga scholarship ta laktoira natraga tangkai puthokpa kainaga yam laibane ado ai husband da ma phajana chamala ge soidina handak de chamala ge ai kuire aina khaiga lege sahi ma henjale ado handak ti ma phajana amta pharaga nomoina namaga amta video se soidina ma ke chamage Veronica Maibam Sina paranormal wari paba yengba singdo che thanta laiba kanda Kizadro chegi wari taba loik kakanda itanda laiba phawda ki ado blog su toina thagat piro iba pabadadi kaya kano tawde to liba loira kai thanda ado liba waido kai manungdin ga nungsa ga sum thoma de wakhando kai khande haidi sum hainagare do ithanda ga hawra ba mai ga pungmam mam lermaga nungdang go iler madekta mihun ga je kamumukte swai lawbudi yawi Sinaina ki ai sana tumba sing khongpal thawa yauna da pamjana yengjaramba channel ni adu bahojiti boring khara oirakle masi karamna tokani takpio CCD mi gi tabadu gi opinion ne haidi boring chubudu di aigi style ta dum aina hekli rapadagi dum lijai ado hojikandi video su haidi photo su hapna bakana hona jai ado boring chubasidi ai haiba ngamjadare haidi mi gi opinion ne ado boring chudana churoi khalaga oina tabiro haidi boring chudabani khalaga tabiro anambana US thabak tokbagi khopagi yamna hange ado aina haisine visa hana daka tai visa se dum aina do J visa H1 visa L1 visa adegi B1 B2 visa asigi visa se daka tai visa lawthokpadasu paisa budi am changbane ado visa do company na sponsor toba company ma da hana thabak tawbiyo engineering loro master loro whatever loro matungda US thaba moi dugomba company gi sponsor aina khara khangmada Google su thai Facebook su thai adegi Cisco thai adegi TCS kana ga laiba ado moina thabado di contract ta thabani na paisa tolo yamna yamdabane duna company achawbuda oina changaga moigi khadi post khara achawbuda oina changaga adudana changnaba aduga US sponsor tawnaba adumaina negotiate tawbiyo details oina igi nupada mu semala age sina Nikita 20 and high nene California gi maramda aphaba amasung phataba sing khara haibiramo nene se kaigumba content creator oiramdraba kari oiramgani aroi bada nene gi wari sing tabasu yamna nungai lots of love from Manipur California gi phaba hairagana kari haitare weather yam nungai adagi mi singse khara diverse oi size na aduga goigi kanogumba racism kari crack se ya khara yawande ain khore laiba jaga se California gi jaga se aduga Asian ju yam tabanina nong ta left out oina khaludi duga mi sing ju yamna phai aduga ama phataba ma haragadi phataba se kari ogani California se tax yam wange aduna tolop se phanga su anama tax loina chakhiba adagi kainoma thaba ama adagi pot ama lei chapada moi tax se khuyam yam saw eduna injang na pi lei chatu state tax amu hapani adagi moi gi kano de yon gi retail tax amu hapani tax yam yame duga nong se chu ba khara watle kano se California se weather yam nungai ra su aduna adugi do adu nungai tabra haina ai khalle adu hena di anambadi hena thoidokna phatabadi huju phobodi thengna jadri laindhongna chandana adu ani nungai bhai se adu dai adu anamba maitei masa sing ji su loina size da khoi pulap oina beria sa number loina haidi gari na sum chapa ya ba maitai loina nangna na leibani na adum unaba khotpa akhoi gi thodok atho ma thokpada maitai gi cultural kano ma thokpada adum celebrate to ngam ba khotpa si yamna nungai jai chinglemba ana hi sister this question sounds a little out of context, but as a young parent who once was there for a few months in Austin, Texas for my MBA exchange program on J1 visa, I want to know the school education system there for the kids. I'm aware that you have two lovely kids who's doing their studies there in USA. Brief us to enlighten all of us, especially for the young parents
a little bit about school system in USA. Vice Indian education system, like in India, we have board exam in class 10 and 12. How's the school system, the structure there? P.S. I know you may know working as a school teacher, but I'm sure as well a educated family having kids there who are studying in American school, you must be aware a little bit about school system there. So kindly elaborate from a parent point of view. Thank you. Hoping you will touch on this topic. Hopefully with the question and answer, you will provide many young parents like me who is dreaming of sending their kid in USA school system will be motivated, and it will serve as an eye-opener for all of us. Chinglemba nangi question say yamna phajai khole haina nang chu haina MBA gi exchange program la ambase ado US ki schools da tambadi California gi oina aina sida California da loin tama banina aina sigi khangma matung ina moi gi elementary moi sidi school se elementary high se kinder raina KG kinder dagina class 5 or 6 boxe sije anamba elementary chinge adagi amuk 7 8 9 or 8 9 school lugi matung ele do namu middle school ena mu hairani adagi 9 10 11 12 na kanu mu hairani high school ena ada elementary da tamba loina mak free ni ko class 12 boxe di kinder dagina class 12 boxe lai tamba je free ne US ki public school sung da tamba se free ne doga moi ki public school sing je loina mak phai hadi government ki public school sing je anambana loina phai adoga private su phai phairaga su akhoi gi private khoi gi India gi torisna private orga di hekta top notch oiba dugumba oi do sidadi changchatna na private ka kano ga se public school ga se dum changchatna na dum chatminai adum yam kanna dum haidi khenaba oide aduga sida angang gi meal su free ne oigi public school sida kinder dagina class 12 boxe meal zu loina free ni aduga school zu loina mak tamba su free ni adamoina sida PTA na parents teacher association gumba tawbada khopada adagi gumaina amu khoi gi fundraising gumba tawba donation gumba dali lupa khoi gi kana tari dollar tara kun ngadu gumba tawba natraga chahi gi koina pe kono moi gi khoi gi school gi angang asing gi atopa extra ka kano tawna moi gi curricular activity tawna ba $100 or 200 whatever haide pisa paiba mina mayam piring madu gi matung ina daina donate tawraga tawba ado moi gi school gi sigi matung ina ano moi science project adu sing adagi mi no na la aga moi classes show tawba khop se loina mak moi gi school gi kano haitare ne part of the school program haitare aduna elementary bok tamba da moi exam laite moi gi just kano da semester ahum amadi parents teacher ga unaraga parents sing da teacher sing da saisi noi angang se mana leiba level se outstanding oire natraga na mani level da leire natraga watli khole khara amung tawbiu kholo kaina dugumba oina tawbe duga exam oina hekta angang khoi se da unit test adu exam gi pressure de amanta leite aduga moina tam hedi angang sing je khoi elementary books bokti yam nungai na ta khoi kono sanaba sabadong na ne moin chali sai da school tamba sida elementary je yam easy oina moi da hedi elementary se yam easy oina poi da phauhan gi haita loihan gi haita re angang sing school chatning ba mamana ba na bi sing ga unaning ba de oja sing du ju yam na khaideng hangi yam phajana angang se loina bi aduga middle school yo hagadi amu kano yam ani haidi khara amu competition ji kitanga mu hengala ani lairik pa ba thokpa di khangdi daina hengala ani adegi high school dagi di moi plap adadi moi hayawai ACT na moi tharakpa exam ma moi thabse asigi college ki pass out tawbada hayawai college changbagi sigi dakar yam taba poja yam lai aido details oina khangjadre aina khangiba hoji phoba ma elementary da tammi manina elementary de khange doga ichenina gi macha moise hando middle da kabagi middle da yamna competition yam wange khole sports moi gi sports ma yaw de ya de music yaw de ya de duguma mayam di lei adugumba gi di ka ai sa nupi lak pen lang mem se moi halak pagi moi class aura hale aduduna adumaina tawri ado hena college changmagi di yamna lui hadi college ki admission phangwa se yamri wai competition wang banina adu gi details hoina ai gi ju angang pi banina khangdre class elementary bo ki di khange ji med line ai gi chanu pi je class 4 ne kari se ado fourth bok ti hoji moi da khaga kanu to ba hore moi gi exam macha hoina to ba hore do ga ju pressure amata yaudi side leiba angang sing je elementary bok ti pressure yaudna lek tamme dune Rajesh chinga khamna hai expect away the question oigani khanjai chegi video khuding maki background image ka wari ka yamna chanai 3D image ngakta su oi video ama upload tawkrikanda 3D image thibada awa nungai amadi background da 3D image
hapningbagi ichegi wakhal khangjaningi viewer da su yamna interest tingo oibdaba phaujai chume sigi aina anamba 3D maksunate gi se kano dagi google dagi thiraga chanaba yengaga screenshot tawraga hapne video singse ado aina chanaba video se thibda aduna editing da matam am change wari e thokpaga libaga se haidi libada di matam kya changdraga su e bama magi kano tawna bo hona bada haidi thizana bo hona bada adogi makhan makhan kano gi google gi page makhan makhan pa ba khotpa magi article pa bada matam khara changani duga ithokpada duga yamna wari se kano tawbus editing tawbada magi music chana ba sound chana haidi chana ba thiba adagi background je karam ka haidi maga duga chana ba thiba khotpa editing da matam yam change aduna editing sida sound gumba khogi kari hatare ne mi chatli ka haidi khong chat bagi gumba tok tok to hapase amna nungai engon da jo aina Mr. Bolin gida wari se tabada ma so dumaina yam tawi thong hang tok ba da manam thong hang to tho I kaina ga ki launa ga thong ga hak to thoi habna ma khon ga yaw baje ai gi mita dum u bu haidi wari do mana li do ai gi mita sangsang na cinema yeng madong na ui ba adu da nai so adu gi style do pam bagi ne aina anamba khoi gi background music gumba adagi background photo da chana chana ra kan da aina hapsa baje adu asi thi bada di khara di wai waraga su mayam gi nungai na bane na khalaga ise na happa hogi bane aduga mayam na kanu sem hangi hadi question da kanu su yam tawre background gi music hapira kanu khot kanu na ado ai gi styles da background music sidi dum khara di dum yaurani hadi kaino da aisu aina dum nungai jai na khanbagi angonda yaw adugumba daina yaw si nungai adagi khara mana yamna koitho ga I dum koithokna dum lei kholi kain hai do koithok pa hai se wari se mamutana lining base asisina ne adudugna ne aduna zu oi bne aina wari se wari mamutana lining bagi dudan so ina ma haidi mayam da wari do karamaina thoklai kholai adai suspense am do thangning ba haidi wari do ek dong na ne he khaidok ning da ba suspense am thamaga wari je til nuai halakan da last haidi suspense to reveal to ba adugum se ai pamjai haitare aduna mayam na koitho ga lei kholi ka har busu yawe do koitho su dum koitho na dum tabiro haidi jo kare mayam details in haidi macha details macha yamna dum hapning bado ai smaina car da phamme car thau gare kaina ga duga car thau ki bagi makhon ga maga yawba sise khangde aingon da mi tari ba mi duna mamit uba phangna ba or adi laidana dai photo habiduna wari ta da bi da khoi yengba yenga na moida yengba duga adi phangna bani duga sound habiduna khoi tumbam dai da mit ko isalaga isu am tagale do dai da moina da bana sound macha details yawbo hadi thong hang to kumthara ko da kaino malere me ka haraga mu anticipate to do hadi kaino malere me kaino kaina ga adugum da aduna khara ai gi wari se dum koi thok ani aduna mayam no koi thok ga suwaro bi no koi thok na dum tabi yo aduga la sabdi dum hainarakani nungairakani na khanjai adu mayam ai gi wari su yamna goi QnA su yam sangto khare mayam sai loisan jarage ado hen atopa mayam na question gumba khangning ba lerega su sigi video makha sida adum comment to biramo ai sigi makha se dum reply to jarake ado di mathangi wari ano mu thagala ko da mu thengnarasi ko mayam bye